Leishina Ngakang Later Udo Valera Shidangai Ngamdri Video call a Mutoshilai Yang Sanado Noklaga Mamai non Turkey Karinuija Amani Kai Basut the Kangatrakanchida Kaifana Anga Nang Som doing a low Hibana Drina Ngamdre Ichi Luhung Babu Nupamayum the Yao Haina Adi Saru Namanaba Masak Pajabaga Laminoko Imanaba Masak Pazabapuraga Nangdi Doiba Hima I say like Sabini Kaino Anga Mangasi Wawa Kabnishi Yari Pazana Utloy the boy ready Pondu Tamu Hima Isawayam Tawina Dakai Fanang there Se Ying Narose Asi Haiduna Pondu Tamamaga Leishido Kamata Amuk Jatkri Yangoy Sanado Makeup artist na Kebirido Ngayaging Amaga Kaifana Hairi Yam Kahina Nasaka Kang the Kai Yakshin Tashin Doramaba I did Tanam down Hashini Yariko Hoi Batar Babo I need a kenning deco Yad the Winiko Hoi I am Tamagi Lobalak Navalushi Kige Asi Haina Duna Pondu Tamnabaga Makeup artist to Nahiri Bor Oidoshina Kanyasya Yam Nungsiba Maliko Yangoisana Ikaina Kangdeda Asum na ngay haki matong dadi Borshu Yaurakli Kumargi Nupiga Nupi Anigana Mayaok na Batokri Laysido Sana Yanchin na Mapana Toglakpada Kanagumba Amaga Tok Hek Tingjine Laysi Isaw lang laptaw na Namitulukam da panbra Asuk Chokraba ay uda kay Tengay ra ito ba Generator yang ambanong sabaga Luchinda Nupi machado na tawrakli badhap to da yang ai Chow budi pang chow dibu dhapdi Kari hai ba hojik ida Karamba na hojik wangang ida Apik pa migi kupak na kamay tawi kangning bra Isaw lang silamaga amok pat jangkri Luchinda Manadi tawri badhapsida Ay ko'y kiramani siya ni kanjaram doshi Hawdo matrahing man kay Nung sabana Ko'y na basanta laktraga Hawjiki hawdong machado da Basanta maglakshilo ni Nang layri na yang kak na ngangida Ay ko'y si bor mamana boy na laiba na draw Hoy ni, laki ba ni Aduga kay generator manak siya kay dawri ba Yung anima kimini wari siya Aduy na dawi siya Kay fagi na pisa Masak pajayay kayang pajage Pazabani Kayang pazagegi matang dumadi kangdre Ahigi na pinatana Muna yung siludeba idi Arin bagi kango ba na ishe Haurak ka no Nangadom kuy gedani Asum na Kay fagi manakta amok lakle anido Kay fana Karino Aduk yang kuy rito na Taba matawra ba Tanja sida kay taba Shusu break Nong sabagi pao kumduda kay fa Pisum isuk sui Nong sabaga Luchinda di nogli While animal anything na kibasidi ko Nang nado the king of jungle ni natra Nati Hurene Lay hugloy raga Nang namang noy ibi masida Isa na adhamara oibe yari na kurumuni ko Aday de tangkay oiramba dagine Kutak tamapum onkrani Kay fawa makatara kidre Mamit na kagya nga i Kay niya siso aray ba din nattedo Potloy set na bohot na ringay duda Thongnaw managda sangshin kraga Thongnaw dagi kay fa na pammido Photo na magatazili Kay fagi fondo Nong saba na paibani Notification lakpa duda yengi Yangoy sana oiramba duda Kay fagi mangda thangjindo na thammi Kay faso Yengda sado na yengli Photo dugi makada na Wahay oy na asum na iri Naktar babwa Karigino Isuksu ido ba Kaino ma kangjan ba yamali Nong sabaga Luchinda di Nok pakang bada wara do na noktori Kay fana Nabani luhong ba sida loy kisano Asi hairaga Message ama type tawraga thaki Yangoy sana Message to paraga Adudi Dr. Babu na landra Matam layringay Namana ba jut jabaga sangga to hoda bagini Nang sumoy mi changla Haima saura bra Message to halakidre Board hokpagi matam oikri Yangoy sanasto Potloy shet paloy raga Kumar na mapasak na Tunggi punchida
Nungai yaifana lainaba lai khoiramba loiraga family photo hana nammi. Aduga mamanabi singa amuk nammi. Loiraga kainya thokpa matam oirakli. Mandop changamdaida Kumarda hana khoirammi. Kumarna amuk makokta nanthabiduna mandop aduda changagli. Laisi sumomonok laga montek thangto amaga changkhri. Kainya senabi aduna lamjing biraga yanggoi sanabo kuzda punnaba hana montek aduda phamhalli. Kumargi nupi mama ama oibagi thaudang chawna lauri. Nupa nupi anigi makhuttubu tatlaroidaba langla amana chetna punchinkhri. Asumna mayamdo mathang dan thadaba changnarai. Yanggoi sana maithong khazik haigatlubada mapai bunga khwaingambagi diversu leptuna leirambadu ubada mapasula amgadra khanduna mamai leithokduna yengi hotnari. Adubu kainya senabi aduna thingkhri. Haujiktada yanggoi sana wakal tari. Dan thadanaba loiraga tarerak lei koiba hawi. Kaifagi ngaksamda sembada borshenaba adu phana waramgani. Taret chuba koiba loiraga thawaina khoidana lengkiba kundo paring adu punchigi khongloi oibada matik chari khanduna thawai oiriba kaifagi ngaksamda asoi angam amata yaudana hokre. Aduga yanggoi sana makhutlonaduna kaifada khoiramba loiraga mamit pangakpada kaifada michi makhachili. Kaifa suwana nokpa khanglambado ngamdramali nokthori. Tilliba mayamdusu noklambi. Adubu mayam maraktuda haraurammoidaba haibabu shanahanbitamak oiramgani. Kainya senabi aduna yanggoi sanabu kaifagi manakta phamhalli. Borshenaba aduna kaifagi ngaksamdagi kundo paring ama lauthoraklaga kaifagi makhutta pirai. Kaifana lei hu amdaida yanggoi sanado makok nonthari. Kaifana suningthina hukli. Aduga khazik amuk shemami. Mataududa yanggoi sanado nokmi tauduna lei. Lei hukpa hegloi kibaga khwaingamba magi driver duda hairi. Gari thoro yum halasi. Hoi sir. Asumna amuktanga yengamaga chatkri. Bor kainya anido lepkhat handuna tilliba mayamdo punna makok nona khoiramaga imongda changge tawbada kiriba kisiduna thuklake tawbaduda kaifana makhutna phatpa shilli. Mataudu ubada kainya senabi aduna amuka kisidu chetna thokloidabagi maongda kishinbiraga imongda pushinbirakle. Bor kainya pulap punna phamhallaga tawgadaba tawba loiraga kaifa hana mayumda halamnaba thoknaba lepkhatlakpaduda karomdagino itha thajadana khupak amana nanganda tharakpaduda mayam pulap yengai. Yanggoi sanado maya ihi higalaga kanga matunge na hatpane. Kaifa wakal inong nungairamdabado yanggoi sanagi matawduda kauthokiduna noklai. Yanggoi sanasu mitpham hek hongdaba makai noklaga yengduna lei. Nongsabana nakong mayada. Yarin he nayada hing chongba khangdrine. Kaifa mitpham do honglaga nongsabada oina yengai. Asumna thongjinda leisina amuk tharke tawbada loijing do phat changsilakduna mai nanganda oina thahalli. Noklaga mamai leithoaga hairami. Nupi amatana thengdriba ingonda nangna thengaga mangthokpirabani. Nangna eki responsibility lawbadabani shikshilo. Asumna michiga khachila maga chatki. Laisido karino khanna tumina lepaga lehauri. Manungdagi Kumargi nupina. Bema laon he nachigi awada pakhari yengo laune. Tare mami. Asumna yanggoi sana amuk thinnaba sem saba haurakle. Kumargi nupidi mama ama oibagi niti niyom matung inna luhong thinba yauramde. Makha tarakpada leistigi thaudangni. Nongsabado kainya puna bahaiduna leithaduna lehauriba oiramali. Leirami magi garigi thongdo hanglaga kainya bu kahalli. Aduga thaurakle lambidani. Nongsabana yanggoi sana dalaknaduna hairi. Yanggoi sana nang na itawse luna tawbiyo ko maraybag thijarabani. Yanggoi sana noklaga nandana thamdoinida adugidi. Nongsaba kari nonggino haidu hek yowi adubu mana ngamda yade haibagum phat hairi. Ngasaisu ituk tharadana yamna nungai khidramni. Karam kanda kainya tholakadoino nawabagi orinida. Osh nang singiko nang pangde.
Wari sana sanadana thauduna lakpana Kaifagi mayumsu yaushilakli. Thongalda gari khamaga Kainya kumhalli. Aduga nongsaba mafam chaba amada gari du khamunaba thawkri. Mai oktuna Yangoi sanabu yum anauba aduda pushilai. Sumangduda sanahanbi nupi aniga leptuna leirambadagi changsilaklaga. Illiba phiduna tangkhaikup Yangoi sanabu imungda pushinabu hotnarai. Mangol karamdaiduda sanahanbina Yangoi sanagi makhongduda khaknet net chilakpaduda Yangoi sana karino khanna mana amuk handuna sanahanbigi khongdane chilli. Sanahanbidu chainadu khanglaga imongda changminarakli. Yangoi sana makhoi kada thinjilamlaga sanahanbi sauna thoklaktuna hairi nupi aniduda. Khongshida mana muk hanjilaga nele nabana karino matawre. Haima matau mandana yamga mine ichia nang na maushidi. Asumna wari sanai Makhoina taururibadudi yamna afaba thabak amago. Kainiadu potloi hongdoklaga mayamga punna achapot chaminaduna leiri. Ngaihak leiraga lakliba mayamdo chatlage hairamduna chatnakre. Chairiba singdu Yangoi sana tapna tapna loishilli. Makhada sanahanbina tombada kari karino sinaramlaga thokibadu ui. Adubu Yangoi sana thoidokna khanjiludre. Yumsida mahak lakpada ngairibani. Aduna kahenba ahenba wangang lubayadri khanna makhada kumagli. Kaipaso phatjangakduna Yangoi sanada hairi. Chaglamaba. Yangoi sana lamde haigum mangak hai. Ngasai makhaibu urude. Thilliba chandan setliba dress kayada pakjariba. Magi nupinaga munna yengsilakpaduda kaifana. Kaino kaidorge. Yang pakjaitana yengiba. Nupa oirishu Nanggi mitiyengdudi kaishila'ida. Haima, yami kai thigalakpagi mawongnine. Kaifa nokphe tauraga chakhumda changkhraga tombada chak pukham ani semhalaga table duda thambi. Tombana tamo luhongbasibu bor hana charaga kaina kona chanabadaine. Haujikandi adu chatnabidu hongkhrabanide tomba. Natai masa chak thingna chawa yadabane. Tomba khange haibagum mangangno mai. Mapandagi tariba Yangoi sana Kaifana magi maramda munna khanglambasida Kaifabu nungshiba khangen hengatpagumna tawri. Semba saba pumna magloiraga Kaifa Yangoi sanabu kaushaloi. Aduga chakto punna chaminai Kaifana. Tomba mathakta phammi singdogi chak saru khaidoga mathakta thangatkro. Sida kumaga chak charaba haidudi oithoroi moida. Hoitamo. Asumna tombana yum mathakta phamliba Kaifagi mamanaba singdugi chanaba puraga chatkibaga Kaifa nga matum ama maruga ningthina manba loiraga Yangoi sanada inbirai. Yangoi sanano phetauraga charaga mamaidu nonthaki. Hera haujikta ikai galena hairamaga nang amuk ikairaba kone ikainaba khakchilo. Talle he doctor babu nangse aibu kari haikrage yam lanjatabaga sai. Ish, nangna ba phajaraga aidamuk taina biriba. Phagadaba wadi doctor na nganglaga. Kaifa du noklaga chuba metlaga Yangoi sanada yenglaga lei. Kaidorage doctor charudana oklaba. Jaga zadrasu yare aidi. Yam tanjaida oiba misum ikai hale karino. Kamai kariba. Doctor na munni yengsilakpada ai ikai haiba. Ai se mahi langthokidawga male. Yangoi sanagi wahaiduda Kaifa khonjel thokna nokthorei. Aduga phamambadagi haugatkhraga khut hamhamduda khut hamduna lei. Tombasu kumaaga hairi. Tamonung sabadi maya marakta lehaude. Kai chakhrajano. Tamo loijingna hospital dagi phone lae na chatkhi hairi. Kaidobu yaurachano. Dada phone namda tawbiyudana. Kaifa pocket dagi phone du lauthoklaga nungsabada tawi. Ahanbada pairakte amukka tawbada pairi. Hello. Hospital da leiri bahujiksa. Ohoi leiri. Sanarimbidu. Yangoi sanana lauk thau haibagi ingi tawrakpaduda tharaga Kaifana. Kaidawe haibano. Mamagi maramda khangakpadagi lakna phana tawbani ngasaidagi. Haujikta tumthanaba hidak ama kapaga pothahankibada ngairi. Yangoi sanasu Bimolagi maramda khangdabana hanglai. Nine kaidawe haino Kaifana. Nungsaba ay amuk thamagiko
Irenjana gari ke do thoro. Aishu tombana hairkanda khangi. Hoi, aisu loijingda de hairamani. Nangonda de haiba nangdre. Phari, thamo thamo. Yam henjina khanjinga no sana. Kaishu dawde. Asumna phone do thamkhre. Yangoi sana kaifa da magi wahangi paukom piyo haibagom yenga I. Kaifa asang basora mo hondoklaga. Jinglen bo hatli bado. Aday kana sunati. Nini bi molanani. Hairakli bo waduda yangoi sana thazade haibagom na yenga I.